Leingakna Churchanpur Amadi Moreh Dagi Lanjen Lak Meeoi Singbu Amata Oina Punshan Duna PREFABRICATED house ta PUNNA THAMNABA HOTNARAK LIBA ESHA-ESHA YUMDA HANJIN LANU HAIBAGA MANARABARA HAINA SAMUROU Higher Secondary School gi relief camp ta LEIBA LEISHARAM DEBESOri na PHONGDOK wafam asing ngasi Arambai Tengol Unit 27 Amadi SAMUROU apunba Meirapai biga punna kutsamnaduna SAMUROU Khuai Lampak ta pangthokiba SAMUROU Higher Secondary School relief camp amadi Iram Sifai Higher Secondary School relief camp ta LEIBA IDP singi oiba Ningol Chakobada Phongdokibani, Mahakna Makatana Phongdorakpada, Miyam Singa Leingakna Amata Oina Punshan Duna, IDP Singbu Hanagi Yumda Tangbangamnaba HOTNABIU HAINA Phongdoki. Kana amata leitabra haibagi wakhallon leiramagasu ichilinaw imaicha mayama khoigi damakta chu lepiri haibase sigi mata khallagasu sana chawthok chabasu pokchai chawthok chari mathak sida tangai phadana iyum haibase sidi hanjaningbagi aduki matik piendana leijari sarkana karam khongthang chapi no haibasu khangde kemda leibanina Tangai chena harabada mapi mapa oiba kangbu jingjiga leibiriba ichin langi jamakta mayong nariba ichin naw mayamse siga punna punjan naraba matamda iheu achauba mahanba ngambagi kepa adu leinaba pina biu pbu haibase sarkagi maikaida thamjani ai di thajaba sutam thamde haiba maramdi Churchanpur haiba lebak sida CM masamak changba ngamgraba si hangningeba I question masamak changba ngamdaba koina akhoi di siru haina thajan gadra sineba in hangni question kai haini sida chakauba haibajidi ai gi chainaw aina khomjalaga ko ngamba nate ko aduna kemda laiba koina ai gi chainaw to kamana ai gi icha singno kamana chakauba ngamgani aduna yumda laigadi chak chara amta oisu chaminabdo adu harau jabni adu mathang sahi ningon chakauba se yau jingai mamang sida yumda hanjan hanbiu haibase sidi haijani